Mawama Machaga Loinana Mangkhre Imphal West District ki manungsan kwa kaithel konjeng laikai da leibe Laisram Premanandagi Loinabe Koizam Ningol Laisram Mongbi Ravina Devi Chahi Kunganithoi ase Mahaki chahi ahum lom suraba pigliba machanupiga loinana haukiba January taruki nungthil pung ahumga minute kuntra taba duaidage yumdagi thokibadagi halaktre haire hairiba nupi asi thengnabiba yaurabade manang nakpa police station amade phone number 98630367664 natraga 8731911298 contact tawbiyu haina nupi asigi mapuroiba Laisram Premanandana press ta thokpa cherol amana appeal tawrakle Huyen Mamomgi Thoumi Taraganithoi Numit Humne Police Custody the Remand Pikhre Yu Thakpani Haiba Nupi Amabu Haukiba December Kuntraga Mathoi Bye Bye Numit Huyen Mamomgi Thoumi ni Haiba Nupi Karana Faraba Matungda Tamthina Fuduna Warak Watem Sathakibagi video Social media the viral Warakraba Matungda Nupi Adubu Puba the Senabani Haiba Huyen Mamom Kauba Nupi Organization Amagi Miyoi Taraganithoi Imphal Police Station na faraba matungda sumoto case ama lokatuna FIR number 06/1 of 2024 IPS under section 326 354 506 34 IPC amasung 66 EIT Act 2000 gi makada case ama register tawkhibaga loinana ngasi nupising asi Chief Judicial Magistrate Imphal West Maibam Bineswari gi court puthokre Court putoklaba matungda numit humne haibade January 12 fauba police custody da remand pikhre haire